ngasi ayuk Imphal da thunglakhiba BJP ki national spokesperson su oiriba BJP Manipur Pradesh ki in charge Dr. Sambit Patra Churachandpur da chatuna Thanlon AC ki MLA Wongzakin Walte amasung Churachandpur AC ki MLA LM Khaute ga unakre Imphal ki Bir Tikendrajit International Airport ki helicopter da chatkiba Dr. Sambit Patra na Churachandpur da hek yobaga Thanlon AC ki MLA Wongzakin Walte ki mayum da chatuna unakhe MLA Wongzakin Walte ka pungkhai amarom unakhiba aduda MLA Walte ki hakchang ki fibam so hanglamkhi hari MLA Wongzakin Walte unlaram laba matung Churachandpur AC ki MLA LM Khaute amasung Jomi Students Federation ZSF ke Mihut Singha Dr. Sambit Patra ga amuk unakhe unaba aduda ZSF ke maikai dake Dr. Sambit Patra da memorandum amasu pisin ke tungda Kukizo Council amasung Zomi Council ke Luchingba Singha closed door meeting amasu pangthokhi hari Khongsat atuki matangda wafam khara phongdok lamnaba paumi singna haibada Dr. Sambit Patra na khongchat asi unofficial oiba khongchatni haina khumlamki haina pausna makhatari